Kuki Inpi Manipurbu Insurgent Groupni Haina Fongdokhibabu Yaningdaba Fongdorakli. Kuki Inpi Manipurbu Insurgent Groupni Haina National Investigation Agency NIA na Fongdokhi Hairaduna NIA gi thawongbu Kuki Inpi Manipur Kim na akanba mawongda Yaningdaba Fongdorakli. Kim gi Information and Publicity Secretary Jangaulun Hawkim na thadorokhiba cherol amagi matungin na Kuki Inpi Manipurbu asi Kuki Inpi Manipur gi Federating Unit amane. Matam kaya gi mamangdagi Kuki Furup ki miyoising yaifana bathabak laukhatuna laklibane. Masigi mathakta Kuki Inpi Manipurbu asi Kuki gi customary law ngaktuna thamnaba santi thamba amade Kuki miyam gi kholau miyam da khanganaba semkhiba lup amane. Asigumba lup amabu Insurgent Groupni Haina NIA na Fongdokhiba asi aranba thawongne. Asigumba NIA gi thawong asina irang na sogalaba state asida hena pamdaba thogdok thoroknabagi maram ohengani amade Central Institution singda thamliba thajaba adu manganabagi maram oigane. Maram aduna NIA na Kuki Inpi Manipurbu Insurgent Groupni Haina Fongdokhiba wafam handokadabani haina su taksilakle. Lamdam asigi khulai paiba group singi mathakta pak chauna operation chathanaba thorang paikhatpa hore. Report Hauzik lamdam asida thogli bairang asigi waroisin ama puraknaba Bharat laingaki maikaidagi laukhalakpa khongthang ama oina Maitai amadi Kuki singi marakta thogli bairang asida yauriba khulai paiba group singi mathakta hena pak chauna operation chathanaba thorang paikhatpa hore haina India Today gi report amana haide. Report asina hai lamdam asida thogli bairang asigi waroisin puraknaba maikai animakta wari sanaba mathau tai. Adubu muknaba leiriba maikai animakta khulai paiduna leiriba makai wari sanabada waroisin purakpa amade lamdam asida thogli bairang ase laksinaba khulai paiba sing phagatpa mathau tabana center laingaki pautak matungina state asigi mafamsingda achauba operation ama chathanaba thorang chatharakpa oiramba yai haire. Panba yabade state asida president rule thamkhraba matung security force na chingamadi tampaki mafam kayada paksana operation chathaduna khulai kaya phagatpaga loinana Manipur gi governor Ajay Kumar Valana security force dagi lakhiba amade niyam lana pairiba khulai sing pikhalaknaba tangkak ani ahumlak thokna matam pibadagi tongan ba police station sing da khulai kaya surrender tawrokhiba laikhrabane loinana chahi asigi February 13 arambai tengol na pairamba nongma yauna khulai sing ahanba Manipur rifles da khusinakhiba laikhrabane ningsingba yabade CBI na arambai tengol ge asem kanan fakhibagi mayokta hauzik lamdam asida miyam gi khongjang ihau sangsinba leptre ATM di miyam na sangsinkiba khongjang aduga mari leinana hanagi chief minister nongthongbam biren amade Rajya Sabha gi MP Laisemba Sanajauba anibu Union Home Minister Amit Shah na kauraktuna tangkak ani thongna Delhi da unaduna wari sanakhiba su laikhrabane. Laikhidraba Kevin Crew nganthoi saramagi hakchang masak khangdoknaba mahaki mase DNA test ki damak Ahmedabad ta satkhrai. Ngarang laibak thiba thogdok amada Ahmedabad gi London tamna paigadaba Air India gi Boeing ama pokhaibagi thogdokta laikhidraba Thoubal dagi nganthoi sarama Kongbrai latpam gi hakchang adu masak khangdoknabagi damak DNA test ki damak mahaki pokminabi matse ngasi Ahmedabad ki damak Imphal thadokre haire. Paw wasina makhata na hairivana hauzik phawbagi oina Air India gi maikaidagi official oina imung manungda nganthoi sarama laikhidre haina khangalaktrabasu plane crash aduda mahak leitre haibasimadi confirm oire. Adum oinamak nganthoi gi thawa yaugdraba hakchang adudi DNA test tawgadaba watlivana chapchana khangba ngamdre. Plane aduda tongkhiba passenger amadi crew member khudingmak loinamak masa pumba maina chaktuna masak amata khangba ngamdana leiribasing adu masak khangdoknabagi hauji DNA test tawbagi thabak yamna kanna sathare. Postmortem room adugi in charge oina puriba Gujarat Police ki inspector Chirat Gosai na haikhibada thogdok aduda laikhidraba miyoi taruki masak maming khangdokba ngamkhibaga loinana ngasi masa masagi imungda sinakhre. Ahmedabad Civil Hospital postmortem gi damak asiba hakchang punna chani go hompu manga purakhi. Adum oinamak makhoising adugi manungda maigi sarukta soklamdaba hakchang tarukhak masak maming khangdokba ngamkhibane. Laikhidraba sing adugi masak maming khangdoknaba DNA proofing tawbagi thabak akanba mawongda sathare. Laikhidraba sing adugi mari matagi miyoi chaniga taraga mangarom laktuna masa masagi DNA sample sing adu pisinare. Sample sing adu BJ Medical College ta thaba hore. DNA matching tawna bahonabada chawrakna pung humbudraga nithoirom changane. DNA sample sing aduga chana bahakchang sing hekhangbaga mari mata singda sinakhraga ni haire. Panba yabade Air India gi plane kaibagi thogdok aduda Manipur gi Thoubal dagi masagi chahi kungani thoirom suraba crew member nganthoi sarama Kongbrai latpam amasung Kangpokpi district tagi Lanungthem Singsan chahi kungani pan laikhidabane. Laikhidrabi Air India gi Kevin Crew nganthoi sarama machin manau nupi ahumgi manungda mahakna yaimane. Imphal DM College ta ahanba semester exam piramlaga mamanavi kharaga air hostess ki training yawba satkhibane. Loinana air hostess ki interview da mahak khalaktuna
एयर इंडिया की केबिन मेंबर ओइना लेरखिबने चाही असगी मार्च थादा महक थोकलकलमखे ngarang laibak thiba thokdok adu thoktrengegi mangoinana aroiba kol oina ayuk pung 10:30 kunthra tabada mahaki maseda mahak London tamna pairaga ne numit kharani di kol tauba phanglaroi June 15 da halaklaga amuk hanna pau phauna si haina phongdoklamkhe hai riba kol asina mahaki aroiba kol oikhre haina laikhidrabegi apokpa Nandesh Kumar Sharmana yamna ningamdana press ta phongdokhe Jomi amadi Kuki gi marakta yanadaba mapan thokba horakle Lanai nungainadabana Union Territory gi wafam da khurau thangan gumse kotu Manipur da tangdu laitaba phibam ama puraknaba center na tangka kaya thokna Kuki gi lusingba sing mathang kauraga wari sanaringe gi serakta Jomi amasung Kuki gi lusingba sing gi marakta nungainadaba mapan thorakle center ga wari sanabada mihut oina saruk yakhiba United People's Front Jomi UPF Jomi gi Pu Kothios Jomi na United People's Front ki spokesperson Aron Kipgenbo Miyam gi support fangdraba misakni haikibagi thawongbo Committee on Tribal Unity kotu kangpokpina yaningdaba phongdorokle hiramasigi matangda kotu kangpokpina thadorokpa cherol amana hai UPF Jomi gi Pu Kothios Jomi na phongdokhiba wafam adu yumpham yaugdabane miyambu lana lamjing baga loinana luraba tanfam asida Kuki Jo Tribal miyam gi apunba saktam thugaina bahonavane Aron Kipgena hojiksu UPF ki spokesperson amasung Kuki National Front ke General Secretary oina mathau tawri haina palladuna cherolasina hai President SP Thangboi Kipgen gi liching makhada KNF na Kuki Jo Phurup ki tongan ba civil society organization CSO sing village volunteer sing amade miyam ga khusamnaduna National Highway 2 da mathau taba thorang pumnamak laukhana bahonare Mamang da ZRA gi kedar oirambadagi hojikna Kuki National Organization ga khusam nakraba Kelvin H ki matang da lairiba chayena ba wafam amada Kethios Jomina maram icha sadana Aron Kipgenbo chenahana na bohonarakle oirakli ba phibam asi ZRO amadi KNO gi manungi oiba wafam ne hiram asida KNF natraga Aron Kipgenna maram chadana khut thingjelakpagi mathau ta de haina cherolasina makhata na phongdorokle UPFT apunba platform amane Kanglup natraga faction ama khaki mahut sinba natte haina palladuna cherolasina hai kanagumba member amana masagi lanai oiba wakhalon da yumpham oiraga Kuki Jo Phurup ki mahut sinduna wangang ba yade lanai nungai nadabagi mawong da atamnana maral sibagi thawong asina India government ta aranba pau yahonbo oina thoktuna chamamna ba pokan ba yai Kethios Jomi amadi atai stakeholder pumnamakna UPF ki member khudingmakna lauriba thaudang adubu ikai khumnafam thoi haina palladuna cherolasina hai nungi oiba yanadaba wafam thorakpa matamda ningthina wari sanaduna wakhal tamina baibase kotugi apambane Kuki Jo Phurup ki oiba nungi yanadaba wafam sing atopa platform da puthoktuna miyamda lana uhana bohonarakpa yaningde kangpokpi gi miyamna Aron Kipgen amade KNF ki luchingba singidamak khongpham chena lepli haina palladuna kotugi cherolasina hai mari leinaba luchingba singna wakhal mapung phabage mawong uthoktuna amana amabu ikai khumnabaga loinana Kuki Jo Phurup ki yaifanaba thaurang lakhotpam thoe luraba tanfam asida lanai nungainadabana maram oiraga Kuki Jo Phurup ki apunba purangnaba thaurang amade legislature leijaba union territory ama Indian Constitution ki article 239A gi makhada semnaba thaurang lakholiba sida khurau thangan baga loinana matam kaya gi mamangdagi tanduna lakpa maram chaba dimanasi aremba tahanna honaroidabani haire Central Government handaktasu Manipur da thokli bairang asiga mari leinana Kuki Kangbuna National Highway da free movement yahandabagi matangda Union Home Minister na Kuki gi lusingba singa unaduna wari sanakhiba laikhre free movement lehendriba makai suspension of operation sangdokhanba da khurau thangba thokani haina center gi lusingba singna mot phongdoknakhiba laikhi hainasu thajaba yaba pawgi source amana makha tare India amasung Pakistan ani gi muknaba hena chawthorokpa yare August thadagi China na Pakistan da steel fighter jet pi ba horaga ne Pahalgam thogdok matung India amasung Pakistan laibak ani gi muknaba ase amuka hena chawthorokpa yana laire India na Pakistan gi mathakta sathaba attack aya defend taunaba amasung Pakistan na India da akanba mawong da attack sathaba ngamnabagi damak China na saba 40 jet 35 steel fighter jet lagliba August thadagi Pakistan da pi ba horaga ni haire agency gi pauna hairibana steel fighter sing ase China na cha da 50 discount oina aduga easy payment tam da Beijing na Pakistan da pigadabane Pakistan ki maikai da gisu defense ki budget asi hana lairamba senfam adu dagi cha da kunda hengat khre steel fighter warplane sing ase pidringai gi mangoina na Pakistan ki pilot kaya China da training tawba haukhre Pakistan ki Air Force ki maikai da gisu hairiba steel fighter warplane sing ase lairagani haibage clearance ama China da pikhre
Pahalgam attack matungdagi India gi oinasu steel fighter warplane sing leinaba akanba mawongda thaurang tawribane. India gi oinadi steel fighter warplane sing asi leinaba Russia gi maikaidagi offer tawrakre. Adubu India na Russia amasung America laibak ani asidagi steel fighter warplane sing leibagi matangda haujuk phawba final oidre. Adubu athuba matamda India gi maikaidagi final oiraba yai haire. China gi maikaidagi Pakistan da nakoinana tongsinduna India ga lanthengnariba asida military gi polam kaya leptana pibagi thabak chathare. Pahalgam attack matungda India na Pakistan gi lamkhai lansinna terrorist singi mathakta sathakiba operation sindur adu defend taunaba China gi maikaidagi Pakistan da J-30 fighter HQ 9-year defense system amasung PL-15 missile yauna Chinese gi maikaidagi hardware kaya supply tawkhibane. Adubu hairiba China gi military gi polam sing adu ayambana fail oikhibane.